India da punkiba karam baning thopan balebak masa sing adu lan sokna duna British na lausin kiba yaukrabage adubu Manipur di mapangan kalle hariba British ka akan ban lan sokna kibani haibasi India laingak na ningsing dabagumna tawri India dagi hana maning makhatamba amuk hana phangduna masagi oiba constitution lejaduna democracy gi oiba laingak sem kiba leibak ase India da tinkhaba matungda yamna hanthaba thakta Part sigi state ama oina thamdana chief commissioner amana laingakpa laibak ama onthok pikhi irang hokhei honaraga misi mina thoklaba matungda yamna thengba matamda haibadi 1971 da state hut phangki matam kuina mirai duna thambiram laba Manipur da saukhatpagi mangal ase yamna thengna yorakhi sahi humdraga mari surba phawbada Imphal da train joraktri Lairiba Miyamgi lifeline oriba India ga samna haliba National Highway ani asi sahi chuppa chatpa yaba oidri hengalakliba traffic ki volume ga sana balambi semdri Imphal capital city manungi lambi sing gari asoba 1000 ba yaba oidri hangningli di Manipur da yengliba center gi miyeng asi karino Manipur asi India ASEAN ani gi crossroad laiba state amani China ga su yamna nakpa haibudu oi India na ASEAN ga threat taunabada Manipurna land bridge oiribani ASEAN connectivity network te yenglaga su Japan jauna Southeast Asian laibak tarana India ga phawraga Middle East jauna samnagadawriba ASEAN highway number 1 amasung 2 amasung Trans Asian train network na samlaga chatkadawba lambi adu Manipurni lambi sing asi thaidoktuna hongdokpa yaba maphamsu leite mongthakki lambi dasu China Japan Hanoi Mandalena India ga samnabadasu Imphal na khwaidagi sambalambi haibadu oi century asida khwaidagi khongjen yangna economic growth lairiba malemna century asi ASEAN East oini haina panariba South Central amadi East Asia gi laibak sing asi India na threat panar ama oige haiba taragadi Manipur asi hunduklamba yaroi maramdi Manipur yaudaba kang phangi lambida pochai amadi mi puthok puchin gi lambi amata laite asuk yamna security gi amadi business ke damakta hunduklam bayaroidaba mafam asi India na ningtamba sahi humdraga taruk pharaklaba phawbada amadi Manipurna India da tinba sahi humdraga mari pharaba phawba asida masak thokpa laingaklon ama phawba udri Manipur gi matangda singthaba yaba thabak natraga India oneness oibagi mieng amat uba phangdri India gi plan period pumbada sotharaga lakpa adu 1991 da matam madugi Prime Minister PB Narasimha Rao gi economic policy na miram gi sendon pumba sengdoktuna India na economic development purakhrabasu madugi mami adu Manipur da takhide infrastructure gi development da deficit laiba adu semdokpasu ngamkhide maram aduna separatist movement na yomsit laga laiki economic growth amata laikhide Manipur gi plan size asi pikman mana karigumba hiram amata na saukhatpa purakpa ngamkhide Fibam masi jaroba phawbada center na thoidokna miyeng jangmadi laraduna plan gi senpham masi niraga loba oina chatna halammi center na piningba senpham dukaktang oina pirammi Manipur da national games ke damakta sports infrastructure sengbatna ba haiduna amadi atai hiramgi sel ni bachatpada matam madugi Prime Minister Atal Bihari Vajpayee unana ba interview asi permission pi da badagi marin khaba matam madugi Manipur gi chief minister wahingbam nipa macha Delhi da tha ama henna direct na laithokhi mamai thangda sel khara piraga thadorakhi fibam adu ngasi sahi kun mangagi matung da su honglamdri Manipur da miraibak masa sing yauna kuki militant singna Manipur tampak ki lamlausin na bahaiduna sangsilakli balan asida misi mina yauriba yum kai kaya ama mai thadok pikhraba mioi lising na sapham thakam khangna lanjenaraga leiriba lau singu pantha sida singdagi nongmai kaptharakpana lau khoiba changma ngamdriba numit kaya ni ama hena Manipur gi lifeline sing thingjinduna leiriba pumnamak asigi pawdam ga loinana sing kokthokhtuna kuki singna popi pambi sing thagi yadabadagi thorok liba lan asigi akupa maron sing adu Prime Minister unaduna tamduna bagi damakta MLA Minister sing sinpham pumbagi lochingba singna Delhi da Prime Minister unana ba haiduna honabada interview gi permission phangdana lairakliba asi numit masing yamakle leibaki oina lurba talak asida sagi langi aruba lakpada laingak pairiba singna opposition da lairiba party khudingmak adu kauraga kari tawsige haina watanai Manipur gi oina di all political party na chatuna paudamjage haiba adu dagi henduraktuna
ruling BJP amadi makhoiga chatminariba party gi MLA sing amadi mantri singna Prime Minister unaduna leibaki aruba wafam sing adu hangatchagi haibada unabagi matampi daba haibasi Manipur gi wafam asi taning de haibaga pangkhak oi State of Emergency leiraba phawada Manipur gi matangda Prime Minister na wa ama phawba kangthoktabata natana mangonda paudamjage hairuba phawada unaningdreba asina Manipur bu kayamuk yamna lumna lawbage haibadu utli adubu Prime Minister na Manipur asi khangnung nusirakpa matangsu leitabadi natte Olympic ta medal lawrakpadadi hamara beti mirabai chanu haiduna thagatli World Sporting Event da gold medal lawbadadi Manipur bu thagatli ibikhraba chingleipak asibu nusiba phawrak e tamthiraba kukizo gi lan asida miyoi kaya ama siraba yumlising kaya ama hena mai thadok pikhraba miyoi lakh kunthra mari kunthra mangagi puksak pusilakliba raw material kaya ama ahing nunthil naidana pusilakliba Imphal Dimapur lambida kilometer 13 khaktang sangba matik amabu nomit kayani ama henna thingjinduna thambada leibak asina nachungba phawdri nungtigi oina lupa crore sambri samngagi poche kaya ama puthok pusin tawriba national highway amabu militant singna thingnuna thamba matamda tawgunu phawba haijaba ngamdaba haibasi manungda aronba agenda ama leirabra haina hangnari nakan namaromdana leiriba irang asibu namthanabani haina centerna tharakliba security personnel lising humphumuk asi thajinduna kuki militant singna thinglaga thamliba national highway matek asibu hangdukpa ngamdaba haiba asi super power oiraklaba leibak asina kuki militant sing asibu tasengna kiba natraga makhogi power da surrender tawre haina lobasu yai haujik horakliba irang asigi marusi kuki militant singna popi pambi thabada athingba pibadagini haibasi centerna khanglagasu asengmadu haidukpa ngamdana losinduna thamlaga meitei singna ST tanbada high court na Manipur lengakta recommend taw haibadagi thoganbani haininglibasi achumbadu losinnaba tawbani haidaningai leite maramdi lan hauriba kuki singna taliba demand aduda palliba maru eba wafamdi tokhaiba lengak sasan asi pibani nakan namaromdana meitei singna hairibana kuki singna haurakliba lalhau asidi makhoina Myanmar dagi Miraybak masa sing pusilaklaga sing pumba kokthokduna popi thariba asi lengakna thinglubadagi Myanmar dagi kuki lalhoba sing pusilaktuna kuki singna namna khundaba chingi lamdam singa tainana leiriba tampaki lamda nongmai kaptharaktuna irang thoganduna tampak lamda laita handraga makhoina ingna chikna kana changdraba chingi lamdam aduda popi thage haibani amaromdana kuki singna wakatlibana makhoida meitei singna kapsilakle makhoibu kanbiu makhoida security ge protection pibiu Supreme Court jauna appeal tawkhre mitei singna hariba achumba sing aduna thairaga centerna kuki singna hariba sing adu oina yaningba mali maramdi automatic nongmai pairaga lethot bomna meitei khun singna kapsinduna landarakliba Miraybak ki yauna kuki militant singna maning tamna chatliba tawriba chingi lambi singda centerna thajilakliba armed forces sing asi thajindana mitei gi khulngakchariba micham mayamda oina onsinduna phananaba thamba asina center gi thawung adu karino haibadu chingna halli tasengna nongmai kapsiliba sing asibu phagadra natraga masa kanjanaba nongmai pareba sing asibu phagadra haibasi lepthoktaba manba matau amadi leiri masini miyamna pendriba asi Indian Army gi oiba heisingba mayam asi malemda khwaidagi henna phaba singi manung challagasu kuki gi lan asida Miraybak ki militia sing jauri haibadu khangma ngamdragadi India gi oiba heisingba sing asi asonba lei haiba adu utpani lan asi long term plan tawraga satharakpa oibana matam kuina satharakadawbasu mali themjillaga hekta tokadabasu natte masida hangningai oiriba asi center gi policy sing adu karino matam kuina maning tamna palakhiba leibak amabu Miraybak tigi lakpa drug mafia singna thugaina bokhonarakpada yengthuklaga asum laithokhigadra Manipurna drug mafia singi heaven oirakpada India na chauthokchabasi karino Manipurda centerna yengliba miyeng asi karino